Hi everyone, welcome to Loya Fun Time. Mayam na isi kanan haba masak khangbi bu sang mani khangbi de bu sang mani doi ngasi de hajarage Loya Fun Time da funny video semi ba samna harabada khoi channel owner se ai samang ne ngasi su mayam gi damakta yamna interesting ogada video mo puduna lai video do kari no haba matam da khoi gi laiba Diwali amasung Ningol Chakkouba ga mari leinana offers amadi khoi gi gift away gi matang ne give away se khoi gi gym sana bai chini naw sing gi oiragadi yamna fagani adu atopa just dum yaubi bi ai adu kaigino haba kanda khoi protein amadi gainer give away tawdene han mongta haijake this video is sponsored by Twjaragani house aduga sigi muscle way je sijina khoi gi give away gi fast price oidine aduga muscle mass gainer sina khoi gi give away gi second price oidine aduga मैम गिव अवे की रूल्स करा लई यामना लाइबा रूल्स ngaktani ahanbada Loya Fun Time haiba channel asida sum soi soidana subscribe tawbiba mu ogedabni ani subada Twjaragani house haiba Instagram sida follow tawbigedabni ai somda ju tholamage description da ju link hapsalage aduga changaga follow tawsanbiramo ahum subada aino jik thagat kadriba video sida adom comment amam tang tawsanbiramo aduga comment si karam kan book tawgani haiba kanda day 27 da Ningol Chakkouba ne ado koina kitang extend tawraga day 28 fuk matam pi ani day 28 fuk ki manungda video asida comment tawsanbiramo aduga give away gi results na day 30 da haidoga koi give away gi deliver se koi gi November gi day 1 da soidana tawjagani Twjaragani house ki proprietor na koi gi high protein oiba peanut butter amasu gift away sigi damakta ju very thank you aduga yamna nungaiba paw amana laiba Diwali amasung Ningol Chakkouba ga mari leinana Loya Fun Time dagi lakpani haraga Twjaragani house dagi akhoi each and every product laiba kanda 40% off laigani aduga akaknaba matamne keno tawdoise offer laidoise akhoi ngasi dagi horaga akhoi November gi date 10 faugi manungda Loya Fun Time dagi lakpani haraga pot laiba taragadi each and every product khuding makta 40% off laigani aduga akhoi protein gumba gainer gumba laiba matamda akhoi t-shirt natraga shaker na singba free da amam loina gift tawjagani aduga Twjaragani house se khoi yapok bazar dagi awang pang meter yankai muk thogalaga laigani aduga mayamda wish bijari advance happy Diwali and advance happy Ningol Chakkouba aroi bada Twjaragani house ki proprietor oiba badari mas video ase sponsor tawbibana mitam very thankful tawjari mayamna gift away se ki winner soidana oibidabagi damakta comment tawsanbiramo aduga subscribe tawsanbiramo mathangi video dadi mayamna pamba khoi funny video nungaibodo aina semaga thagat charage adu fo mayamna ngaibiramo ngasi gi mayamna ikaina bidai